ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯕ ꯑꯇꯥꯡꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯧꯕ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ. ꯃꯊꯥꯏ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯅ ꯉꯥꯟꯕ ꯀꯧꯏ. ꯅꯤꯡꯊꯧ ꯉꯥꯟꯕꯒꯤ ꯇꯥꯂꯣꯏꯒꯤ ꯃꯃꯤꯡꯅ ꯉꯥꯟꯊꯣꯏ ꯀꯧꯏ. ꯅꯤꯡꯊꯧ ꯉꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ. ꯃꯃꯤꯡꯅ ꯇꯕꯥꯔꯩ ꯀꯧꯏ. ꯇꯕꯥꯔꯩ ꯃꯉꯥꯎ ꯌꯥꯝꯅ ꯊꯤ, ꯅꯤꯡꯈꯤꯕ ꯍꯣꯡꯒꯟꯗꯦ, ꯁꯥꯎꯕ ꯌꯥꯝꯅ ꯊꯨꯏ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ, ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯐꯖꯩ. ꯇꯕꯥꯔꯩꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯑꯃ ꯂꯩ. ꯃꯃꯤꯡꯅ ꯊꯥꯕꯂꯩ ꯀꯧꯏ. ꯊꯥꯕꯂꯩ ꯃꯤꯉꯝꯖꯗꯦ, ꯋꯥ ꯂꯥꯡ ꯄꯥꯛꯅ ꯉꯥꯡꯗꯦ. ꯑꯗꯨꯕꯨ ꯇꯕꯥꯔꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯏ. ꯁꯤ ꯇꯧ ꯍꯥꯏꯕ khudimak amata chithadana pangthoi. ꯑꯗꯨꯒꯨꯝꯂꯕ ꯅꯣꯛꯂꯨꯛꯄ ꯃꯇꯧ ꯑꯗꯨꯗ ꯇꯕꯥꯔꯩꯅꯁꯨ ꯌꯥꯝꯅ ꯆꯥꯜꯂꯤ. ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯕꯥꯔꯩꯗꯤ ꯊꯥꯕꯂꯩꯒ ꯂꯩꯀꯣꯜꯗ ꯑꯗꯨꯝ ꯂꯩ. ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩ. ꯊꯥꯕꯂꯩꯒꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯛꯄ ꯃꯇꯝꯗ ꯇꯕꯥꯔꯩꯅ ꯁꯤꯟꯗꯨꯅ ꯃꯇꯦꯡ ꯇꯧꯕꯤ. ꯅꯣꯡꯃ ꯇꯕꯥꯔꯩꯒ ꯃꯥꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯊꯥꯕꯂꯩꯒ ꯄꯨꯟꯅ ꯀꯣꯏꯊꯣꯛꯂꯛꯏ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯩꯊꯦꯜꯗꯨꯗ ꯍꯥꯟꯅ ꯆꯪꯉꯤ. ꯇꯕꯥꯔꯩꯅ "ꯑꯥꯗꯒꯤ ꯐꯤ ꯌꯣꯜꯂꯤꯕ ꯑꯕꯣꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯁꯤ ꯂꯥꯛꯑꯣ ꯊꯥꯕꯂꯩ." ꯊꯥꯕꯂꯩꯁꯨ "ꯐꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃ." ꯇꯕꯥꯔꯩꯒ ꯊꯥꯕꯂꯩꯒꯁꯨ ꯑꯕꯣꯛꯇꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯤ. ꯇꯕꯥꯔꯩꯅ "ꯑꯕꯣꯛ, ꯁꯤꯒꯤ ꯐꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦꯕ." ꯑꯕꯣꯛꯇꯨꯅ "ꯍꯣꯏ ꯍꯣꯏ ꯌꯦꯡꯉꯣ" ꯍꯥꯏꯔꯒ ꯇꯕꯥꯔꯩꯅ ꯄꯥꯝꯂꯤꯕ ꯐꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤ. ꯇꯕꯥꯔꯩꯅ "ꯊꯥꯕꯂꯩ, ꯃꯁꯤꯒꯤ ꯐꯤꯁꯦ ꯑꯩꯉꯣꯟꯗ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯉꯣ." ꯊꯥꯕꯂꯩꯅ "ꯌꯥꯝꯅ ꯄꯛꯆꯩꯌꯦ ꯃꯆꯥ ꯏꯕꯦꯝꯃ. ꯃꯆꯥ ꯏꯕꯦꯝꯃꯗꯤ ꯁꯦꯠꯂꯤ ꯏꯜꯂꯤ ꯈꯨꯗꯤꯡ ꯏꯄꯛꯇ ꯄꯛꯆꯩꯗ." ꯇꯕꯥꯔꯩꯅ "ꯑꯗꯣ ꯅꯪꯒꯤꯁꯨ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ." ꯊꯥꯕꯂꯩꯅ "ꯌꯥꯔꯅꯤ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯄꯥꯝꯖꯗꯦ, ꯂꯩꯕꯤꯒꯅꯨ. ꯃꯆꯥ ꯏꯕꯦꯝꯃꯅ ꯄꯤꯕꯤꯕꯒꯤ ꯌꯥꯝꯅ ꯂꯩꯔꯤ, ꯃꯗꯨ ꯍꯥꯟꯅ ꯁꯦꯠꯅ ꯏꯟꯅꯈꯤꯒꯦ." ꯇꯕꯥꯔꯩꯅ "ꯑꯁ, ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯦꯠꯂꯣꯕ, ꯑꯗꯨꯝ ꯏꯜꯂꯣꯕ. ꯍꯧꯖꯤꯛꯁꯨ ꯑꯃ ꯈꯜꯂꯨ. ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ. ꯈꯜꯂꯣ ꯈꯜꯂꯣ ꯑꯄꯥꯝꯕ ꯑꯃꯗꯤ." ꯊꯥꯕꯂꯩꯅ "ꯃꯆꯥ ꯏꯕꯦꯝꯃ, ꯅꯅꯥꯏꯒꯤꯗꯤ ꯌꯥꯖꯔꯅꯤ." ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯇꯕꯥꯔꯩꯅ ꯂꯩꯔꯤꯕ ꯐꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯅ ꯐꯖꯔꯦ ꯍꯥꯏꯅ ꯈꯟꯕ ꯐꯤ ꯑꯃ ꯂꯧꯊꯣꯔꯛꯏ. ꯑꯗꯨꯒ ꯑꯕꯣꯛꯇꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯕꯣꯛ, ꯐꯤ ꯑꯅꯤꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ." ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯑꯕꯣꯛ ꯑꯗꯨꯁꯨ ꯇꯕꯥꯔꯩꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯉꯥꯟꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯕꯅꯤ. ꯑꯗꯨꯅ "ꯃꯆꯥ ꯏꯕꯦꯝꯃ, ꯉꯁꯥꯏ ꯃꯈꯩ ꯁꯛ ꯇꯥꯛꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯅꯥꯏꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯈ꯭ꯔꯕꯁꯨ ꯉꯥꯛꯄꯤꯌꯨꯀꯣ." ꯇꯕꯥꯔꯩꯅ "ꯀꯔꯤꯅꯣ ꯑꯕꯣꯛ, ꯑꯗꯨꯝꯅ ꯅꯁꯨꯗ ꯍꯥꯏꯕꯤꯒꯅꯨ. ꯏꯄꯥꯞ ꯂꯪꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤꯌꯦ." ꯑꯕꯣꯛꯇꯨꯅ "ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯨꯗꯕꯒꯤ ꯍꯥꯏꯖꯕꯅꯤ ꯃꯆꯥ ꯏꯕꯦꯝꯃ." ꯇꯕꯥꯔꯩꯅ "ꯑꯕꯣꯛ, ꯑꯩꯕꯨꯁꯨ ꯅꯁꯨꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯃꯤꯡ ꯑꯗꯨꯝ ꯀꯧꯕꯤꯌꯣ. ꯑꯗꯣ ꯐꯤꯒꯤ ꯁꯦꯟꯁꯦ ꯍꯥꯏꯕꯤꯔꯣ, ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ." ꯑꯕꯣꯛꯇꯨꯅ ꯁꯦꯜ ꯍꯥꯏꯔꯛꯄꯒ ꯇꯕꯥꯔꯩꯅ ꯄꯤ. ꯑꯗꯨꯒ ꯃꯈꯣꯏ ꯊꯣꯛꯂꯛꯂꯤ. ꯂꯩꯔꯛꯂꯤꯕ ꯐꯤ ꯑꯅꯤ ꯑꯗꯨ ꯊꯥꯕꯂꯩꯅ ꯄꯥꯏꯔꯛꯏ. ꯇꯕꯥꯔꯩꯅ "ꯊꯥꯕꯂꯩ, ꯏꯅꯦ ꯑꯃ ꯍꯩ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯤꯕꯁꯦ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ." ꯊꯥꯕꯂꯩꯅ "ꯍꯣꯏ ꯃꯆꯥ ꯏꯕꯦꯝꯃ." ꯑꯅꯤꯗꯨ ꯍꯩ ꯌꯣꯜꯂꯤꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯇꯕꯥꯔꯩꯅ "ꯏꯅꯦ, ꯏꯅꯦꯒꯤ ꯍꯩꯔꯥ ꯃꯌꯥꯝꯁꯦ ꯈꯔ ꯂꯩꯒꯦ." ꯅꯨꯄꯤꯗꯨꯅ "ꯍꯣꯏ ꯍꯣꯏ, ꯑꯄꯥꯝꯕ ꯍꯩꯁꯤꯡꯗꯣ ꯈꯟꯕꯤꯌꯨ ꯑꯗꯨꯝ. ꯑꯗꯨꯒ ꯀꯌꯥꯝ ꯂꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ." ꯇꯕꯥꯔꯩꯅ ꯂꯩꯔꯝꯂꯤꯕ ꯍꯩꯁꯤꯡ ꯑꯗꯨꯗꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯂꯧꯒꯦ ꯍꯥꯏꯔꯝꯃꯤ. ꯅꯨꯄꯤꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯔꯣ ꯍꯥꯏꯅ ꯍꯩꯁꯤꯡ ꯑꯗꯨꯕꯨ ꯌꯣꯝꯁꯤꯜꯂꯤ. ꯇꯕꯥꯔꯩꯁꯨ ꯁꯦꯟ ꯄꯤꯔꯝꯂꯒ ꯄꯨꯟꯅ ꯊꯣꯛꯂꯛꯂꯤ. ꯇꯕꯥꯔꯩꯅ "ꯊꯥꯕꯂꯩ, ꯑꯍꯜ ꯃꯌꯥꯝꯅ ꯂꯩꯕ ꯌꯨꯝꯗꯨꯗ ꯆꯠꯂꯨꯁꯤ." "ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ. ꯆꯦꯡ ꯍꯋꯥꯏ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯅꯦ. ꯂꯥꯛꯑꯣ, ꯑꯃꯨꯛꯇ ꯍꯥꯟꯅ ꯂꯩꯔꯨꯈꯤꯁꯤ, ꯂꯣꯏꯔꯒ ꯆꯠꯂꯁꯤ." ꯊꯥꯕꯂꯩꯅ "ꯃꯆꯥ ꯏꯕꯦꯝꯃ, ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯣ. ꯅꯅꯥꯏꯅ ꯄꯣꯠꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯂꯩꯖꯔꯨꯔꯒꯦ." ꯇꯕꯥꯔꯩꯅ "ꯅꯪ ꯅꯊꯟꯇ ꯑꯗꯨꯛ ꯌꯥꯝꯕ ꯄꯣꯠꯇꯣ ꯄꯨꯔꯛꯄ ꯉꯝꯂꯣꯏꯅꯦ.
ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯒ ꯂꯩꯔꯨꯁꯤ꯫ ꯊꯥꯕꯜꯂꯩꯅ ꯌꯥꯅꯤꯗ ꯃꯖꯥ ꯏꯕꯦꯝꯃ, ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯋꯥꯅꯕꯅꯤ, ꯎꯔꯨꯝ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯔꯝꯃꯨ꯫ ꯊꯥꯕꯜꯂꯩꯅ ꯌꯥꯗꯕꯗꯒꯤ ꯇꯕꯥꯔꯩꯗꯨ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯊꯥꯕꯜꯂꯩꯅ ꯆꯪꯒꯗꯕ ꯄꯨꯒꯗꯧꯔꯤꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯒ ꯇꯕꯥꯔꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯇꯕꯥꯔꯩꯅ ꯍꯩꯃꯥ, ꯅꯪꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯄꯣꯠꯇꯨꯕꯨ ꯅꯊꯟꯇ ꯄꯨꯔꯛꯂꯤꯕ? ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯊꯣꯛꯀꯅꯤ, ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ? ꯊꯥꯕꯜꯂꯩꯅ ꯄꯨꯔꯛꯂꯤꯕ ꯄꯣꯌꯣꯝ ꯑꯗꯨ ꯃꯈꯥꯗ ꯊꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯅꯅꯥꯏ ꯀꯔꯤꯁꯨ ꯋꯥꯖꯗꯦ, ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯏꯊꯧꯅꯤ, ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯖꯥ ꯏꯕꯦꯝꯃꯅ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯊꯕꯛ ꯁꯨꯍꯟꯕꯁꯨ ꯅꯠꯇꯦ꯫ ꯇꯕꯥꯔꯩꯅ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ, ꯃꯇꯝꯁꯦ ꯊꯦꯡꯈꯤꯅꯤ꯫ ꯄꯣꯠꯁꯤꯡꯗꯨꯁꯨ ꯑꯩꯁꯨ ꯈꯔ ꯄꯥꯏꯔꯛꯀꯦ, ꯅꯊꯟꯇꯅ ꯂꯣꯏꯅ ꯄꯨꯔꯕꯗꯤ ꯉꯝꯂꯣꯏ꯫ ꯊꯥꯕꯜꯂꯩꯁꯨ ꯉꯝꯂꯣꯏꯗꯕ ꯑꯣꯏꯕꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯑꯍꯟ ꯉꯥꯛꯇ ꯂꯩꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯇꯕꯥꯔꯩꯅ ꯂꯥꯛꯂꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯌꯥꯝꯕ ꯂꯥꯟꯖꯦꯟꯅꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯁꯨꯕ ꯅꯣꯝꯕ ꯉꯝꯖꯗ꯭ꯔꯕ ꯃꯆꯥ ꯃꯋꯥ ꯀꯥꯏꯅꯈ꯭ꯔꯕꯤ ꯑꯍꯜ ꯉꯥꯛꯇ ꯂꯩꯕ ꯃꯐꯝꯅꯤ꯫ ꯃꯐꯝꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯄꯤꯗꯨꯅ ꯁꯦꯟꯅꯅꯕ ꯃꯤ ꯀꯌꯥꯁꯨ ꯊꯝꯂꯤꯕꯅꯤ꯫ ꯇꯕꯥꯔꯩ ꯂꯥꯛꯄ ꯎꯕꯗ ꯑꯍꯜ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯇꯧ ꯎꯏ꯫ ꯑꯍꯜ ꯑꯃꯅ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯛꯄꯤꯔꯦꯗꯅ, ꯑꯩꯈꯣꯏꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯛꯄ ꯉꯥꯏꯕꯗ ꯀꯌꯥꯗꯤ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯃꯖꯥ ꯏꯕꯦꯝꯃꯅ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯋꯥꯠ ꯑꯄꯥ ꯍꯪꯕ ꯂꯥꯛꯄꯁꯤ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯐꯤꯖꯤꯗꯨ ꯆꯤꯡꯈꯠꯇꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯇꯕꯥꯔꯩꯅ ꯑꯕꯣ, ꯑꯗꯨꯝꯅ ꯀꯞꯄꯤꯒꯅꯨ, ꯅꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯁꯨꯅ ꯑꯕꯣꯍꯣꯏ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯈꯔ ꯇꯧꯕ ꯑꯁꯤꯗ ꯄꯦꯟꯕꯤꯔꯤꯕꯁꯤꯅ ꯅꯁꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯅꯁꯨꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯦꯡꯕꯥꯡꯕ ꯐꯪꯖꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ꯫ ꯅꯥꯀꯜꯗꯒꯤ ꯑꯍꯜ ꯑꯃꯅꯁꯨ ꯏꯁꯨꯒꯤ ꯄꯨꯛꯆꯦꯜꯁꯤ ꯎꯕꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯦꯟꯕ ꯑꯣꯏꯔꯤꯕꯅꯤꯗꯣ꯫ ꯇꯕꯥꯔꯩꯅ ꯑꯗꯣ ꯑꯕꯣꯍꯣꯏꯕꯨ ꯉꯁꯤꯒꯤ ꯀꯔꯤ ꯆꯥꯔꯕꯒꯦ? ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯂꯩꯔꯤꯕꯤ ꯑꯍꯜ ꯃꯌꯥꯝ ꯑꯗꯨ ꯁꯦꯟꯅꯔꯤꯕꯤ ꯇꯊꯣꯠꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯆꯥꯛ ꯉꯟꯅ ꯆꯥꯒꯦ ꯍꯥꯏꯗꯅ ꯆꯥꯛ ꯉꯟꯅ ꯄꯤꯖꯊꯣꯛꯂꯤ꯫ ꯂꯣꯏꯕꯕꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯌꯧꯔꯛꯂꯤꯕꯁꯤ꯫ ꯇꯕꯥꯔꯩꯅ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ, ꯑꯗꯨꯒ ꯑꯋꯥꯠꯄ ꯂꯩꯔꯕꯁꯨ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯇꯊꯣꯠꯅ ꯂꯩꯇꯦꯗ ꯃꯖꯥ ꯏꯕꯦꯝꯃ, ꯃꯖꯥ ꯏꯕꯦꯝꯃꯅ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯒꯤ ꯋꯥꯠꯇꯅꯕ ꯄꯨꯔꯛꯂꯤꯕ ꯑꯁꯤꯅꯤ, ꯁꯤꯗꯩ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯇꯊꯣꯠ ꯋꯥ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯣꯟꯖꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯇꯩ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯔꯁꯤꯡ ꯑꯗꯨꯁꯨ ꯄꯣꯠ ꯍꯣꯟꯖꯤꯟꯕ ꯌꯥꯎꯔꯤ꯫ ꯇꯕꯥꯔꯩꯒ ꯊꯥꯕꯜꯂꯩꯒꯗꯤ ꯑꯍꯜ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯄꯣꯠ ꯍꯣꯜꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯦ, ꯑꯁꯨꯝꯅ ꯇꯧꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯔꯝꯕꯒꯤ ꯁꯤ ꯌꯧꯅꯁꯨ ꯇꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯀꯔꯤꯁꯨ ꯋꯥꯠꯇꯕ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯂꯒ ꯇꯧꯕꯤꯅꯤ? ꯐꯠꯇꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯐꯕ ꯃꯤ ꯀꯌꯥꯁꯨ ꯂꯩ ꯍꯥꯏꯕꯗꯣ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯍꯣꯟꯖꯤꯟꯕ ꯂꯣꯏꯔꯦ꯫ ꯁꯣꯝꯗꯁꯨ ꯇꯕꯥꯔꯩꯒ ꯑꯍꯜ ꯃꯌꯥꯝꯗꯨꯒ ꯑꯔꯩ ꯂꯩꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯕꯥꯔꯩꯅ ꯑꯕꯣꯛꯁꯤꯡꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯥꯛꯂꯤꯀꯥꯟꯁꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ꯫ ꯑꯍꯜ ꯑꯃꯅ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯕꯨ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯟꯕ ꯌꯥꯒꯅꯤ? ꯏꯁꯨ ꯅꯨꯄꯤꯗꯨꯁꯨ ꯎꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦꯅꯦ, ꯃꯈꯣꯏꯅ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯑꯩꯕꯨ ꯍꯤꯡꯅꯕ ꯆꯦꯜꯂꯣ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯃꯐꯝꯗꯨꯗ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯂꯩꯍꯧꯔꯦ, ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯑꯃꯨꯛꯇꯪꯗꯤ ꯁꯤꯗ꯭ꯔꯤꯀꯥꯟꯗ ꯆꯠꯅꯤꯡꯉꯤ꯫ ꯑꯃꯅ ꯑꯃꯨꯛ ꯑꯩꯒꯤꯁꯨ ꯏꯃꯧ ꯅꯨꯄꯤꯗꯣ ꯃꯀꯨꯝ ꯃꯊꯥ ꯁꯨꯍꯧꯔꯕꯅꯤ, ꯑꯍꯜ ꯑꯣꯏꯔꯕꯤ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯩꯕꯨꯅ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯊꯤꯗꯨꯅ ꯃꯈꯣꯏꯅ ꯆꯦꯜꯍꯜꯂꯛꯄꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝꯗꯨꯗ
ꯋꯥꯗꯨ ꯍꯥꯏꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯏ꯫ ꯇꯕꯥꯔꯩꯅ ꯑꯕꯣꯛꯁꯤꯡꯒꯤ ꯑꯋꯥꯕ ꯑꯗꯣ ꯀꯣꯛꯍꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯁꯨꯅ꯫ ꯅꯁꯨꯅ ꯍꯤꯡꯂꯤ ꯃꯈꯩꯗꯤ ꯑꯕꯣꯛꯁꯤꯡꯒꯤ ꯏꯃꯨꯡꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯅꯕ ꯉꯝꯕ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯤꯟꯖꯒꯦ꯫ ꯑꯍꯜ ꯑꯃꯅ ꯏꯁꯨ ꯅꯨꯄꯤ, ꯅꯪꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯏꯁꯨꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕꯇ ꯑꯣꯏꯌꯨꯀꯣ꯫ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯌꯨ꯫ ꯏꯁꯨꯒ ꯊꯦꯡꯅꯔꯨꯕ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ꯫ ꯇꯕꯥꯔꯩꯅ ꯑꯕꯣꯛ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩꯌꯦ, ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯑꯩꯅ ꯑꯕꯣꯛ ꯍꯣꯏ ꯃꯌꯥꯝꯒꯤ ꯌꯥꯝꯗ꯭ꯔꯕꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯐꯪꯂꯤꯕ ꯑꯁꯦ ꯃꯁꯤꯅ ꯅꯁꯨꯒꯤꯗꯤ ꯄꯦꯟꯖꯔꯦ꯫ ꯇꯊꯣꯠꯁꯨ ꯃꯈꯨꯠꯇ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯟꯖꯥꯏꯕꯦꯝꯃ, ꯄꯨꯔꯛꯂꯤꯕꯁꯤ ꯍꯥꯟꯅ ꯈꯔ ꯆꯥꯕꯤꯌꯨ, ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯁꯥꯟꯅꯁꯤ꯫ ꯊꯥꯕꯜꯂꯩꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯂꯧꯏ, ꯑꯗꯨꯒ ꯑꯍꯟ ꯃꯌꯥꯝꯗꯨꯒꯤꯁꯨ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯄꯤꯔꯦ, ꯑꯗꯨꯒ ꯇꯕꯥꯔꯩꯒꯤ ꯇꯣꯉꯥꯟꯅ ꯈꯔ ꯑꯃꯨꯛ ꯁꯦꯝꯂꯝꯃꯤ꯫ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯍꯧ ꯍꯧ ꯇꯧꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯏꯄꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯁꯤ꯫ ꯇꯕꯥꯔꯩꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏ, ꯑꯄꯣꯛꯄ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯆꯥꯁꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ, ꯑꯗꯨꯅ ꯅꯪꯕꯨ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯔ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ꯫ ꯇꯕꯥꯔꯩꯅ ꯇꯥꯛꯄꯤꯌꯨ ꯏꯄꯥ ꯅꯤꯡꯊꯧ, ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯑꯗꯨ꯫ ꯅꯤꯡꯊꯧꯉꯥꯟꯕꯅ ꯏꯆꯥꯒꯤ ꯅꯨꯄꯥ ꯈꯟꯕ ꯑꯣꯏꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯄꯨꯝꯕ ꯄꯥꯎ ꯈꯪꯍꯟꯅꯕ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯈꯔ ꯍꯥꯟꯅ ꯊꯥꯗꯨꯅ ꯄꯥꯎ ꯈꯪꯍꯜꯂꯒꯦ, ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯏꯆꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯈꯜꯂꯒꯦ ꯍꯥꯏꯅ ꯏꯄꯥꯅ ꯂꯦꯞꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯅꯃꯥ ꯃꯍꯥꯔꯥꯅꯤꯒꯁꯨ ꯈꯟꯅꯔꯕꯅꯤ꯫ ꯑꯗꯨꯗ ꯏꯆꯥꯒꯤ ꯋꯥꯐꯝ ꯈꯔ ꯇꯥꯅꯤꯡꯗꯨꯅ ꯏꯄꯥꯅ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯧꯗꯣꯛꯂꯤꯕꯅꯤ꯫ ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯒꯦ? ꯏꯆꯥꯒꯤꯁꯨ ꯑꯄꯥꯝꯕꯗꯨ ꯍꯥꯏꯌꯨ, ꯏꯄꯥ ꯇꯥꯒꯦ꯫ ꯇꯕꯥꯔꯩꯅ ꯑꯄꯣꯛꯄ, ꯑꯄꯣꯛꯄꯅ ꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯕ ꯅꯆꯥ ꯑꯩꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯅꯆꯥꯅ ꯀꯔꯤꯁꯨ ꯌꯦꯠꯆꯔꯣꯏ꯫ ꯑꯄꯣꯛꯄꯅ ꯐꯩ ꯍꯥꯏꯕꯗꯨꯃꯛ ꯅꯆꯥꯅ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ꯫ ꯅꯤꯡꯊꯧꯉꯥꯟꯕꯅ ꯐꯔꯦ ꯐꯔꯦ, ꯏꯆꯥꯒꯤꯁꯨ ꯋꯥꯈꯜ ꯈꯪꯂꯕꯅꯤꯅ ꯏꯄꯥꯅ ꯍꯌꯦꯡꯃꯛ ꯂꯩꯕꯥꯛ ꯈꯨꯗꯤꯡ ꯈꯪꯅꯕ ꯄꯥꯎ ꯊꯥꯔꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯏꯆꯥꯁꯨ ꯆꯠꯊꯣꯛꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯇꯕꯥꯔꯩꯒ ꯊꯥꯕꯜꯂꯩꯒꯁꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯁꯤꯖꯉꯥꯟꯊꯣꯏꯁꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ, ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯅꯆꯥ ꯇꯕꯥꯔꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯕꯨ ꯀꯔꯝ ꯇꯧꯈ꯭ꯔꯕꯒꯦ? ꯀꯔꯤ ꯍꯥꯏꯅ ꯌꯥꯅꯕ ꯄꯨꯔꯛꯂꯕ? ꯅꯤꯡꯊꯧꯉꯥꯟꯕꯅ ꯏꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯄꯨꯝꯕ ꯃꯄꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯦ꯫ ꯍꯌꯦꯡꯃꯛ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯈꯔ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯆꯦꯜꯍꯜꯂꯒꯦ꯫ ꯉꯁꯤꯗꯤ ꯃꯇꯝꯁꯦ ꯊꯦꯡꯂꯤ, ꯍꯌꯦꯡ ꯑꯉꯟꯕꯗ ꯊꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯉꯥꯟꯕꯅ ꯃꯅꯥꯏ 3-4 ꯊꯥꯗꯨꯅ ꯄꯥꯎꯖꯦꯜ ꯄꯤꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯒꯣꯜ ꯇꯣꯡꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯄꯥꯎꯖꯦꯟꯕ ꯆꯠꯈ꯭ꯔꯦ꯫ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯏ, ꯇꯥꯎ ꯇꯥꯎ, ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯑꯇꯥꯕꯁꯨ ꯇꯥꯍꯧꯔꯣ꯫ ꯏꯅꯤꯡꯊꯧꯉꯥꯟꯕꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯇꯕꯥꯔꯩꯒꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯆꯥꯡꯌꯦꯡ ꯈꯔ ꯇꯧꯒꯅꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯂꯥꯏꯕꯛ ꯐꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯉꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯅꯤ꯫ ꯇꯥꯎ ꯇꯥꯎ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧ ꯃꯆꯥ ꯈꯔ ꯍꯥꯟꯅ ꯅꯤꯡꯊꯧꯉꯥꯟꯕꯒꯤ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯁꯨꯔꯦ꯫ ꯅꯤꯡꯊꯧꯉꯥꯟꯕꯅ ꯍꯥꯏ, ꯅꯈꯣꯏ ꯏꯅꯥꯏꯁꯥ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯅꯥꯏ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯒ, ꯅꯅꯥꯏ ꯑꯩ ꯂꯩꯖꯩ ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯅꯤꯡꯊꯧꯉꯥꯟꯕꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯄꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯍꯥꯏꯔꯨꯔꯣ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯁꯨ
ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯀꯧꯖꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯥꯏ ꯅꯨꯄꯥꯗꯨ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯌꯥꯝꯕꯨ ꯅꯅꯥꯏꯅ ꯄꯨꯅꯦꯝꯖꯔꯤꯌꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ, ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯉꯥꯟꯕꯅ ꯃꯖꯥ ꯏꯕꯨꯡꯉꯣꯁꯤꯡꯕꯨ ꯂꯥꯛꯅꯅꯕ ꯍꯥꯏꯕꯤꯔꯛꯏ꯫ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯅꯤꯡꯊꯧ ꯉꯥꯟꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯅ ꯆꯪꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗꯒꯤ ꯋꯥ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯂꯛꯂꯦꯗꯅ, ꯐꯝꯐꯝ ꯁꯤꯜꯂꯤꯕꯗꯨꯗ ꯐꯝꯃꯨ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯐꯝꯐꯝ ꯊꯥꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯅ, ꯉꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯒ ꯅꯈꯣꯏꯒꯤ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯆꯥꯡꯌꯦꯡ 5 ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯁꯤꯗ ꯉꯝꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯏꯆꯥ ꯇꯕꯥꯔꯩꯒ ꯂꯨꯍꯣꯡꯒꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯅ ꯍꯧꯒꯠꯂꯒ ꯋꯥ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯆꯥꯡꯌꯦꯡ 5 ꯑꯗꯨ ꯑꯩꯈꯣꯏꯗ ꯁꯨꯒꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯅ, ꯍꯥꯏꯒꯦ, ꯆꯥꯡꯌꯦꯡ 5 ꯑꯁꯤ ꯑꯍꯥꯟꯕꯗ ꯒꯨꯍꯥ ꯑꯃꯗ ꯏꯔꯨꯞꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯨꯟꯒꯅꯤ꯫ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡꯅ ꯎꯃꯪꯗ ꯆꯠꯂꯒ ꯁꯖꯤ ꯑꯍꯤꯡꯕ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯆꯥꯡꯌꯦꯡꯅ ꯀꯣꯅꯨꯡꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯂꯩꯀꯣꯜ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ, ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯇꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯑꯋꯥꯡꯕ ꯆꯤꯡꯗꯣꯟ ꯀꯥꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯑꯁꯤ ꯂꯣꯏꯕꯒ ꯏꯔꯣꯏ ꯂꯣꯏꯕ 5ꯁꯨꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯗ ꯊꯛꯇꯅ ꯂꯩꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯥꯡꯌꯦꯡ 5 ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯏꯆꯥ ꯅꯨꯄꯤ ꯊꯥꯖꯒꯅꯤ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯃꯅ ꯋꯥꯍꯪ ꯇꯧꯔꯛꯂꯤ, ꯏꯅꯤꯡꯊꯧ, ꯒꯨꯍꯥ ꯃꯅꯨꯡꯗ ꯆꯪꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯃꯗꯨꯗ ꯁꯥꯊꯤꯔꯕ ꯁꯥ ꯀꯩ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯎꯃꯪꯗꯒꯤ ꯁꯖꯤ ꯐꯥꯕ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ꯫ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯀꯩ ꯌꯥꯝꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯠꯄ ꯍꯥꯏꯕꯁꯦ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯂꯦꯞꯈꯠꯇꯨꯅ ꯋꯥ ꯍꯪꯂꯛꯏ, ꯂꯩꯀꯣꯜꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯐꯝ ꯇꯥꯛꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯁꯦꯡꯕꯒꯤ ꯂꯩꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯁꯤꯟꯅꯔꯤꯕꯔꯥ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯊꯤꯔꯨꯔꯒ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯋꯥꯔꯒ ꯇꯣꯛꯄ ꯇꯥꯔꯤꯕ꯭ꯔꯥ? ꯃꯁꯥ ꯈꯔ ꯐꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯑꯋꯥꯡꯕ ꯆꯤꯡ ꯀꯥꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯤ ꯀꯌꯥ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯋꯥꯏ ꯊꯥꯅꯔꯤꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯅꯨꯃꯤꯠ 5ꯅꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯗꯕꯤꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯆꯥꯡꯌꯦꯡꯁꯤ ꯑꯁꯦ ꯈꯔ ꯂꯥꯏꯕ ꯑꯣꯏꯅ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯗꯤ ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯅꯤꯡꯊꯧ ꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯆꯥꯡꯌꯦꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯂꯨꯕꯗꯤ ꯄꯤꯒꯅꯨ꯫ ꯂꯥꯛꯂꯤꯕ ꯃꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯊꯕꯤꯌꯨ꯫ ꯁꯤꯕ ꯅꯥꯕ ꯌꯥꯎꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏ ꯁꯣꯏꯗꯅ ꯆꯣꯞꯀꯅꯤ꯫ ꯂꯥꯟꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕ ꯊꯧꯕꯅ ꯐꯝꯅꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯅꯤꯡꯗꯕ ꯃꯑꯣꯡ ꯎꯠꯂꯒ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯄꯤꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯀꯔꯤꯁꯨ ꯂꯨꯗꯦ꯫ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯔꯤꯁꯨ ꯅꯠꯇꯕ ꯊꯕꯛ ꯈꯔ ꯑꯁꯤ ꯉꯝꯗ꯭ꯔꯕꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯥꯟꯆꯤꯡ ꯄꯨꯔꯦꯜ ꯊꯧꯕꯒꯤ ꯋꯥ ꯑꯗꯨꯗ ꯏꯀꯥꯏꯕꯁꯨ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯐꯝꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒꯤ ꯃꯔꯛꯇꯒꯤ, ꯍꯦ ꯂꯥꯟꯆꯤꯡ ꯄꯨꯔꯦꯜ, ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯕꯒꯦ? ꯅꯪꯕꯨ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯇ ꯍꯥꯠꯄꯁꯨ ꯉꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯗ ꯑꯗꯨꯛ ꯑꯊꯤꯕ ꯋꯥ ꯍꯥꯏꯌꯨ ꯍꯥꯏꯅ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯁꯤꯜꯂꯤ ꯍꯥꯏꯌꯨ? ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯏꯄꯥ ꯅꯤꯡꯊꯧꯗ ꯇꯥꯛꯂꯒ ꯂꯨꯔꯦꯟ ꯀꯛꯍꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯗꯨꯒꯨꯝꯕ ꯈꯣꯟꯐꯝꯗꯣ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯈꯤꯕꯒꯦ? ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯁꯤ ꯍꯥꯏꯖꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯌꯥꯝ ꯑꯀꯥꯏꯕ ꯂꯩꯔꯕꯒꯦ? ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ, ꯌꯥꯝꯅ ꯀꯥꯏ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯦ? ꯃꯤꯆꯝ ꯑꯃꯕꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯥꯔꯥꯜ ꯄꯨꯝꯕ ꯑꯩꯅ ꯉꯥꯛꯄꯤꯔꯣꯏ꯫
ꯑꯁꯨꯝꯅ ꯁꯨꯝ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯄꯗꯒꯤ ꯑꯅꯤꯗꯨ ꯑꯁꯥꯎꯕꯂꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯅ ꯍꯥꯏ ꯇꯥꯗꯦ, ꯑꯃꯅ ꯍꯥꯏ ꯇꯥꯗꯦ, ꯑꯃꯅ ꯉꯥꯡꯕ ꯋꯥꯗ ꯑꯃꯅ ꯇꯥꯗ ꯇꯧꯔꯛꯂꯤ꯫ ꯅꯤꯡꯊꯧꯉꯥꯟꯕꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯑꯅꯤꯗꯨꯕꯨ ꯃꯅꯥꯏ ꯈꯔꯗ ꯍꯥꯏꯔꯒ ꯈꯥꯝꯗꯣꯛꯍꯜꯂꯤ꯫ ꯅꯤꯡꯊꯧꯉꯥꯟꯕꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯃꯁꯤꯒꯤꯗꯃꯛꯇ ꯅꯈꯣꯏ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯅꯕ ꯍꯧꯅꯗꯦ꯫ ꯊꯧꯕꯥ, ꯅꯪꯁꯨ ꯇꯣꯛꯂꯣ, ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯁꯥꯎꯔꯅꯨ." ꯊꯧꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯨꯁꯨ ꯃꯥꯒꯤ ꯐꯝꯐꯝꯗ ꯇꯨꯃꯤꯟ ꯐꯝꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯉꯥꯟꯕꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ "ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯌꯥꯎꯕꯗ ꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯔꯩꯕꯥꯛꯇ ꯍꯟꯈꯤꯕ ꯌꯥꯒꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯣꯏ꯫ ꯂꯩꯍꯧꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯌꯥꯎꯒꯅꯤ." ꯅꯤꯡꯊꯧꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯄ ꯅꯤꯡꯊꯧ ꯃꯆꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯂꯅꯤ ꯈꯟꯕꯗ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯝꯕ ꯄꯨꯝꯕ ꯃꯀꯥ ꯂꯥꯝꯕ ꯃꯥꯏꯊꯣꯡ ꯑꯣꯏꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯃꯆꯥ ꯈꯔ ꯆꯠꯅꯅꯕ ꯃꯥꯒꯤ ꯄꯣꯠꯂꯝ ꯄꯨꯝꯕ ꯌꯣꯝꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯄꯨꯔꯛꯄ ꯁꯒꯣꯜꯗꯨꯗ ꯄꯣꯠꯂꯝ ꯄꯨꯝꯕ ꯌꯥꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯔꯥꯏꯕꯥꯛ ꯇꯝꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯃ ꯆꯠꯈꯤ, ꯑꯅꯤ ꯆꯠꯈꯤ, ꯐꯅꯌꯥꯝꯗꯤ ꯍꯟꯅꯈ꯭ꯔꯦ꯫ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ 2ꯗꯤ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛ ꯑꯃ ꯑꯗꯨꯁꯨ ꯃꯁꯥꯗ ꯀꯤꯕꯗꯤ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯅꯪꯒꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯉꯥꯟꯕꯅ "ꯅꯈꯣꯏ ꯂꯩꯍꯧꯔꯤꯕ ꯄꯨꯝꯕ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯂꯣꯏꯅ ꯌꯥꯎꯕ ꯉꯝꯂꯅꯤ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ?" ꯂꯩꯍꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯝꯃꯤ꯫ "ꯉꯝꯂꯅꯤ ꯏꯅꯤꯡꯊꯧ." ꯅꯤꯡꯊꯧꯉꯥꯟꯕꯅ "ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡ ꯑꯉꯟꯕꯗ ꯆꯥꯡꯌꯦꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯅꯁꯥ ꯅꯁꯥꯒꯤ ꯃꯐꯝꯗ ꯆꯠꯅꯔꯣ." ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯕꯥꯔꯩ ꯑꯃꯗꯤ ꯊꯥꯕꯜꯂꯩꯒ ꯃꯥꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ "ꯊꯥꯕꯜꯂꯩ, ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯑꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯏꯃꯥ ꯏꯄꯥꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯦ ꯍꯥꯏꯕ ꯐꯪꯕ ꯅꯠꯇꯦ." ꯊꯥꯕꯜꯂꯩꯅ "ꯑꯍꯣꯏ ꯃꯖꯥ ꯏꯕꯦꯝꯃ, ꯄꯥꯝꯃꯤ ꯍꯥꯏꯅ ꯏꯅꯤꯡ ꯇꯧꯕꯁꯨ ꯉꯝꯗꯦ꯫ ꯇꯣꯜꯂꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯑꯁꯦ꯫ ꯃꯖꯥ ꯏꯕꯦꯝꯃꯁꯨ ꯂꯨꯍꯣꯡꯈ꯭ꯔꯗꯕꯅꯤꯅ ꯅꯅꯥꯏꯗꯤ ꯏꯗꯣꯝ ꯇꯔꯛ ꯇꯔꯛ ꯀꯣꯅꯨꯡꯁꯤꯗ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ." ꯇꯕꯥꯔꯩꯅ "ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ? ꯅꯪꯕꯨꯁꯨ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯆꯦꯛꯂꯥꯒꯨꯝ ꯁꯛꯈꯪꯅꯗ꯭ꯔꯤꯕ ꯀꯅꯥꯒꯤ ꯌꯨꯝꯗꯅꯤ ꯑꯩꯅ ꯂꯩꯔꯨꯒꯗꯧꯔꯤꯕꯁꯦ? ꯑꯄꯣꯛꯄꯗ ꯍꯥꯏꯔꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ." ꯊꯥꯕꯜꯂꯩꯅ "ꯑꯗꯣ ꯃꯖꯥ ꯏꯕꯦꯝꯃ, ꯅꯅꯥꯏ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ." ꯇꯕꯥꯔꯩꯅ "ꯑꯃꯨꯛ ꯑꯌꯥꯕ ꯂꯧꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯄꯨꯝꯕ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯣ ꯊꯥꯕꯜꯂꯩ." ꯊꯥꯕꯜꯂꯩꯅ "ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯂꯨꯍꯣꯡꯒꯗꯕ ꯃꯖꯥ ꯏꯕꯨꯡꯉꯣꯗꯣ ꯀꯔꯝꯕ ꯒꯨꯟ ꯆꯦꯟꯕ ꯄꯥꯝꯕꯤꯕꯒꯦ?" ꯇꯕꯥꯔꯩ ꯅꯣꯛꯂꯒ "ꯊꯥꯕꯜꯂꯩ, ꯅꯪꯒꯤ ꯋꯥꯍꯪꯁꯤꯗꯤ ꯑꯩ ꯈꯨꯝꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦꯅꯦ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯊꯧꯅꯥ ꯐꯒꯗꯧꯕꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯕ, ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ." ꯊꯥꯕꯜꯂꯩꯅ "ꯃꯖꯥ ꯏꯕꯦꯝꯃ, ꯑꯃꯒꯁꯨ ꯍꯪꯖꯒꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯔꯥ?" ꯇꯕꯥꯔꯩꯅ "ꯂꯥꯏꯔꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯒꯨꯟ ꯑꯁꯤꯕꯨ ꯆꯦꯜꯂꯕꯗꯤ ꯅꯨꯡꯉꯥꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯕ ꯌꯥꯏꯅ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯗꯤ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯥꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯁꯤꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯆꯔꯥ ꯅꯥꯃꯠꯇ ꯆꯥꯕ ꯅꯨꯄꯥꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ." ꯊꯥꯕꯜꯂꯩ ꯃꯣꯃꯣꯟ ꯇꯧꯅ "ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯋꯥꯁꯤꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗꯣ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ, ꯑꯗꯨꯒꯤ ꯄꯥꯝꯂꯤꯕ ꯑꯣꯏꯔꯤꯅꯤ." ꯇꯕꯥꯔꯩꯁꯨ "ꯑꯗꯨꯝ ꯍꯥꯏꯔꯁꯤꯔꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯇꯕꯥꯔꯩꯁꯨ "ꯑꯗꯨꯝ ꯍꯥꯏꯔꯁꯤꯔꯥ" ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧꯉꯥꯟꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯡꯌꯦꯡ ꯇꯧꯅꯕ ꯃꯅꯥꯏ ꯈꯔꯅ ꯁꯤꯜ ꯂꯥꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯉꯥꯟꯕꯒꯤ ꯅꯥꯀꯟꯗ ꯁꯤꯖꯉꯥꯟꯊꯣꯏꯗꯨ ꯐꯝꯗꯨꯅ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯅ ꯄꯥꯛꯅ ꯆꯪꯅꯗꯕ ꯒꯨꯍꯥ ꯑꯗꯨꯗ ꯆꯪꯂꯒ ꯁꯅꯥ ꯂꯨꯄꯥ ꯈꯨꯟꯅꯕ ꯃꯆꯥ ꯏꯕꯨꯡꯉꯣꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯉꯥꯟꯕꯅ ꯒꯨꯍꯥ ꯑꯁꯦ ꯏꯁꯤꯡ ꯂꯩꯇꯕ ꯒꯨꯍꯥꯅꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕꯗ ꯃꯁꯥ ꯃꯁꯥꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯇꯥꯈ꯭ꯔꯕꯅꯤ꯫
ꯃꯗꯨꯒꯤ ꯃꯌꯥꯝꯗꯨꯅꯤ ꯅꯈꯣꯏꯅ ꯈꯨꯟꯒꯗꯧꯔꯤꯕꯁꯤ, ꯃꯇꯝ ꯌꯥꯝꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝ ꯑꯗꯨ ꯒꯨꯍꯥꯗꯨꯗ ꯀꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯆꯪꯕꯤꯗ꯭ꯔꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯈꯔꯁꯨ ꯁꯨꯛꯏ, ꯑꯗꯨꯒ ꯃꯣꯠꯁꯨ ꯌꯥꯝꯅ ꯃꯣꯠꯂꯤ꯫ ꯑꯁꯨꯛꯄ ꯑꯃꯝꯕ ꯑꯗꯨꯗ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯀꯨꯝꯊꯩ꯫ ꯅꯨꯄꯥ ꯑꯃꯗꯤ ꯆꯪꯕ ꯀꯤꯔꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯅ, "ꯅꯨꯄꯥ, ꯅꯪꯗꯤ ꯀꯩꯗꯧꯔꯦ? ꯑꯃꯨꯛ ꯀꯥꯔꯛꯂꯕꯗꯤ? ꯀꯔꯤ ꯑꯀꯥꯎꯕ ꯂꯩꯔꯕꯒꯦ?" ꯅꯨꯄꯥꯗꯨꯅ, "ꯏꯅꯤꯡꯊꯧ, ꯑꯩ ꯒꯨꯍꯥ ꯑꯁꯤꯗ ꯀꯨꯝꯕ ꯉꯝꯂꯔꯣꯏ." ꯅꯤꯡꯊꯧ ꯉꯥꯟꯕꯅ, "ꯅꯪꯕꯨ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕ?" ꯅꯨꯄꯥꯗꯨꯅ, "ꯏꯅꯤꯡꯊꯧ, ꯒꯨꯍꯥ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯨꯛꯅ ꯃꯝꯃꯤ, ꯑꯗꯨꯅ ꯑꯀꯤꯕ ꯐꯥꯎꯔꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯉꯝꯂꯔꯣꯏ, ꯏꯔꯩꯕꯥꯛꯇ ꯍꯟꯖꯈ꯭ꯔꯒꯦ." ꯅꯤꯡꯊꯧ ꯉꯥꯟꯕꯅ ꯍꯩꯅꯤꯡꯗꯕ ꯃꯤꯅꯨ ꯑꯃ ꯅꯣꯛꯂꯒ, "ꯍꯣꯏ, ꯅꯪꯅ ꯆꯠꯅꯤꯡꯂꯕꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯈ꯭ꯔꯣ." ꯅꯨꯄꯥꯗꯨꯁꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯥꯒꯤ ꯂꯩꯐꯝꯗꯨꯗ ꯆꯪꯗꯨꯅ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯃꯔꯩꯕꯥꯛ ꯇꯝꯅ ꯍꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥ 3-4ꯁꯨ ꯀꯥꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯅ ꯇꯧꯏ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯅ ꯎꯔꯗꯨꯅ ꯋꯥꯍꯪ ꯍꯪꯂꯛꯏ, "ꯅꯈꯣꯏꯗꯤ ꯀꯩꯗꯧꯔꯦ? ꯌꯥꯝ ꯊꯨꯅ ꯀꯥꯔꯛꯂꯤꯕꯁꯦ?" ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯆꯪꯕ ꯉꯝꯂꯔꯣꯏ꯫ ꯑꯀꯤꯕ ꯀꯌꯥꯅ ꯊꯜꯂꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯨꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯥ ꯑꯁꯦ ꯅꯤꯛꯄ ꯐꯠꯇ꯭ꯔꯤ." ꯅꯤꯡꯊꯧ ꯉꯥꯟꯕꯅ, "ꯀꯔꯤ? ꯒꯨꯍꯥ ꯑꯁꯤꯗꯕꯨ ꯀꯤꯕ ꯐꯥꯎꯔꯤꯕ? ꯑꯗꯨꯛ ꯄꯥꯡꯗꯕ ꯅꯨꯄꯥ ꯑꯣꯏꯔꯒ ꯆꯠꯂꯣ, ꯅꯈꯣꯏꯁꯨ ꯅꯔꯩꯕꯥꯛꯇ꯫ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ." ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯏꯀꯥꯏꯕꯒ ꯀꯩꯒ ꯌꯣꯡꯈꯤꯗꯨꯅ ꯃꯔꯩꯕꯥꯛꯇ ꯍꯟꯅꯕ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯒꯨꯍꯥꯗ ꯀꯨꯝꯈꯤꯕ ꯅꯨꯄꯥ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯔꯛꯂꯤ꯫ ꯃꯈꯣꯏ 10ꯃꯨꯛꯇꯤ ꯁꯅꯥ ꯈꯔ ꯈꯨꯟꯗꯨꯅ ꯄꯨꯔꯛꯏ, ꯑꯇꯩꯗꯤ ꯀꯔꯤꯁꯨ ꯈꯨꯜꯂꯛꯇꯦ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯅ, "ꯁꯅꯥ ꯈꯨꯜꯂꯛꯄ ꯅꯈꯣꯏꯗꯤ ꯃꯊꯪꯒꯤ ꯆꯥꯡꯌꯦꯡꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯣ, ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯨꯜꯂꯛꯇꯕ ꯅꯈꯣꯏꯗꯤ ꯉꯁꯤꯃꯛ ꯅꯔꯩꯕꯥꯛꯇ ꯆꯠꯈꯤꯕ ꯌꯥꯔꯅꯤ." ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡꯒꯤꯗꯃꯛꯇ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯖꯤ ꯐꯥꯔꯨꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯇꯦꯜ ꯑꯃꯗꯤ ꯇꯥ ꯄꯤꯔꯝꯃꯤ, ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯑꯣꯏꯅꯕꯒꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯄꯤꯔꯛꯂꯤꯕ ꯇꯦꯟꯒ ꯇꯥꯒꯗꯨ ꯄꯨꯗꯨꯅ ꯎꯃꯪ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯎꯃꯪ ꯌꯧꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯃꯅ ꯁꯖꯤ ꯐꯖꯕ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅꯁꯨ ꯁꯖꯤ ꯑꯃ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯨꯡꯂꯣꯝꯗ ꯀꯩꯖꯥꯎ ꯑꯃꯅ ꯉꯪꯕꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯥꯛ ꯏꯅꯛ ꯅꯛꯅ ꯀꯩꯖꯥꯎ ꯑꯃ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯐꯪꯕ ꯃꯈꯩ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯝꯃꯤ, "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ! ꯀꯅꯥ ꯂꯩꯒꯦ? ꯀꯩꯖꯥꯎ ꯑꯃꯅ ꯑꯩꯕꯨ ꯆꯥꯒꯗꯧꯔꯦ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯇꯧꯗꯨꯅ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥ 3 ꯑꯃꯗꯤ ꯌꯥꯝ ꯍꯩꯁꯤꯡꯅ ꯁꯖꯤ ꯑꯃ ꯅꯝꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯩ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯕ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯍꯜꯂꯛꯂꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯗ ꯐꯥꯔꯛꯂꯤꯕ ꯁꯖꯤ 3 ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯅ, "ꯁꯖꯤ ꯐꯥꯔꯛꯇꯕ ꯅꯈꯣꯏꯁꯨ ꯅꯔꯩꯕꯥꯛꯇ ꯍꯟꯅꯈ꯭ꯔꯣ, ꯑꯗꯨꯒ ꯅꯈꯣꯏ 3ꯗꯤ ꯃꯊꯪꯒꯤ ꯆꯥꯡꯌꯦꯡꯒꯤ ꯁꯦꯝ ꯁꯥꯔꯣ꯫ ꯉꯁꯤꯗꯤ ꯃꯇꯝꯁꯦ ꯊꯦꯡꯂꯦ, ꯑꯗꯨꯅ ꯍꯌꯦꯡ ꯑꯉꯟꯕꯗ ꯇꯧꯔꯁꯤ꯫ ꯅꯪꯒꯤ ꯂꯩꯐꯝꯗ ꯆꯠꯆꯔꯣ." ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯨꯄꯥ 3ꯗꯨ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯂꯩꯀꯣꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯅ, "ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯨꯝꯅ ꯆꯠꯂꯒ ꯂꯩꯀꯣꯜ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗꯅꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕꯗꯨ꯫ ꯃꯐꯝꯗꯨꯕꯨ ꯐꯪꯂꯒ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ꯫ ꯀꯅꯥꯁꯨ ꯂꯣꯏꯅꯕ ꯌꯥꯔꯣꯏ꯫ ꯆꯠꯂꯣ, ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ." ꯅꯨꯄꯥ 3 ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯋꯥ ꯍꯪꯂꯛꯏ, "ꯏꯅꯤꯡꯊꯧ, ꯃꯈꯣꯏꯒ ꯀꯅꯥꯒꯁꯨ ꯂꯣꯏꯅꯍꯟꯗꯅ ꯆꯠꯍꯟꯈ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ?" ꯅꯤꯡꯊꯧ ꯉꯥꯟꯕꯅ ꯈꯨꯝꯃꯤ, "ꯑꯩꯒꯤ ꯀꯣꯅꯨꯡꯗ
ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯁꯤꯅ ꯂꯣꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯏꯅꯥꯏꯁꯤꯡꯗ ꯀꯤꯍꯟꯕ ꯑꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯕꯨ ꯈꯪꯗꯣꯛꯂꯕꯗꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯃꯜꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯈꯣꯏꯅ ꯆꯠꯄꯗ ꯀꯅꯥꯁꯨ ꯂꯣꯏꯅꯍꯟꯗ꯭ꯔꯤꯕ ꯑꯁꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ, ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯦꯝꯃ ꯇꯕꯥꯔꯩꯕꯨ ꯅꯣꯡꯃꯇ ꯆꯥꯡꯌꯦꯡ ꯇꯧꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ? ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯅꯤꯡꯊꯧ ꯉꯥꯟꯕꯗꯨ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯥꯍ, ꯏꯆꯥꯕꯨ ꯃꯈꯣꯏꯅ ꯃꯃꯜ ꯂꯩꯇꯅ ꯈꯟꯈꯤꯅꯤ꯫ ꯇꯥꯡꯅ ꯋꯥꯅ ꯐꯪꯕ ꯄꯣꯠꯁꯛꯇꯤ ꯃꯒꯨꯟ ꯂꯩꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯆꯥꯕꯨ ꯅꯣꯡꯃꯇ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇ꯭ꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯜꯂꯛꯄ ꯎꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯤ, ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯈꯪꯂꯕꯔꯣ ꯅꯈꯣꯏꯕꯣ? ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ, ꯈꯪꯖꯗ꯭ꯔꯤ, ꯏꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯈꯨꯗꯤꯡꯃꯛ ꯂꯩꯀꯣꯜ ꯂꯩꯔꯤꯕ ꯃꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯟꯅ ꯃꯥꯅ ꯐꯪꯂꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗꯤ ꯒꯨꯍꯥ ꯁꯥꯅꯕꯒꯤ ꯇꯧꯈꯤꯕꯒꯤ ꯃꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯒꯤ ꯑꯃꯨꯛ ꯌꯦꯡꯉꯤ, ꯃꯐꯝꯗꯨ ꯆꯨꯝꯂꯦ ꯃꯥꯒꯤꯗꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯆꯨꯝꯂꯦ꯫ ꯅꯤꯡꯊꯧꯅ, ꯅꯨꯄꯥ ꯑꯅꯤ, ꯅꯈꯣꯏꯒꯤꯗꯤ ꯑꯋꯥꯡꯕ ꯆꯤꯡꯀꯥꯔꯣ, ꯑꯗꯨꯒ ꯅꯨꯄꯥ ꯅꯪꯗꯤ ꯅꯔꯩꯕꯥꯛꯇ ꯍꯜꯂꯣꯀꯣ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯑꯋꯥꯡꯕ ꯆꯤꯡ ꯀꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯣꯟ ꯌꯧꯅ ꯀꯥꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯥꯏꯊꯤꯔꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯧꯅ, ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯔꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯣꯀꯣ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯦꯝꯃꯗꯣ ꯑꯃꯨꯛꯇꯗꯤ ꯃꯁꯛ ꯌꯦꯡꯖꯒꯦ ꯑꯩꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯁꯤꯗ꯫ ꯅꯤꯡꯊꯧꯅ, ꯃꯥꯏꯊꯤꯔꯕ ꯅꯈꯣꯏꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯁꯛ ꯌꯦꯡꯍꯜꯂꯨ, ꯉꯜꯂꯤꯉꯩꯁꯤꯗ ꯆꯠꯅꯕ ꯇꯧꯔꯣꯀꯣ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ, ꯑꯩꯅ ꯁꯤꯜꯂꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯤꯆꯝ ꯑꯣꯏꯔꯕꯁꯨ ꯌꯥꯏ, ꯃꯈꯣꯏꯅ ꯉꯝꯕ ꯊꯣꯛꯂꯕ ꯏꯆꯥ ꯇꯕꯥꯔꯩꯕꯨ ꯊꯥꯖꯒꯅꯤ꯫ ꯑꯗꯨꯅ ꯐꯝꯅꯥꯏꯕꯁꯤꯡꯅ ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨꯁꯤꯡꯗ ꯄꯥꯎ ꯑꯁꯤ ꯇꯝꯃꯨ꯫ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯌꯥꯎꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯄꯥ ꯑꯃ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯆꯥꯡꯌꯦꯡ ꯑꯗꯨ ꯅꯅꯥꯏ ꯑꯃꯨꯛꯇ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ꯫ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨ ꯏꯃꯟꯃꯜꯂꯦ, ꯁꯦꯒꯥꯏꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯡꯌꯦꯡ 5ꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯁꯨ ꯉꯛꯄꯒ ꯍꯔꯥꯎꯕꯒ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯃꯄꯤ ꯇꯥꯕ ꯐꯥꯎꯕ ꯈꯪꯍꯧꯗꯦ꯫ ꯈꯨꯗꯛꯇꯨꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯊꯥꯖꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯦ꯫ ꯅꯤꯡꯊꯧꯅ, ꯅꯨꯄꯥ, ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯌꯨ꯫ ꯅꯨꯄꯥꯗꯨꯅ, ꯑꯩꯒꯤ ꯃꯤꯡ ꯑꯇꯥꯡ ꯀꯧꯖꯩ, ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤꯅꯤ꯫ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯅꯤꯡꯊꯧꯅ, ꯅꯪꯒꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯑꯇꯥꯡꯅ, ꯏꯃꯥꯒꯤ ꯃꯃꯤꯡꯗꯤ ꯊꯝꯕꯥꯜ ꯀꯧꯏ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯅ ꯑꯇꯥꯡꯒꯤ ꯃꯃꯥ ꯊꯝꯕꯥꯜꯕꯨ ꯃꯅꯥꯏ ꯊꯥꯗꯨꯅ ꯂꯧꯍꯜꯂꯨꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯇꯥꯡꯒ ꯇꯕꯥꯔꯩꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯀꯣꯅꯨꯡꯗꯨ ꯏꯔꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯅ ꯑꯇꯥꯡꯕꯨ ꯅꯤꯡꯊꯣꯟ ꯐꯝꯊꯣꯟ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯁꯤꯖ ꯐꯝꯊꯣꯟ ꯍꯥꯞꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯑꯇꯥꯡꯗꯨ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯇꯣꯜꯂꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯂꯟ ꯊꯨꯝꯀꯌꯥ ꯗꯥꯟ ꯇꯧꯔꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯄꯨꯔꯣꯏꯕ ꯑꯇꯥꯡꯒꯤꯗꯃꯛꯇ ꯇꯕꯥꯔꯩꯁꯨ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯇꯥꯡ ꯑꯃꯗꯤ ꯇꯕꯥꯔꯩꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯇꯥꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯕꯨ ꯁꯅꯔꯦꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ
ꯃꯆꯥꯒ ꯂꯣꯏꯅꯅ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯃꯥꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯕꯨꯁꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫